ꯃꯌꯥꯝ ꯈꯔꯗꯤ ꯆꯪꯉꯛꯑꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏꯚꯁꯦ ꯃꯤ ꯑꯍꯨꯝ ꯃꯔꯤꯗꯤ ꯆꯪꯉꯛꯑꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯤ ꯅꯍꯥꯟꯉꯩ ꯁꯔꯨꯛ ꯌꯥꯕ ꯃꯌꯥꯝꯗꯤ ꯌꯥꯔꯛꯑꯔꯣꯏ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯁꯨꯅꯕꯗꯤ ꯆꯪꯉꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯅꯦꯠ ꯊꯤꯡꯖꯤꯜꯂ ꯊꯝꯃꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯔꯥꯛꯄ ꯈꯔꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯒꯤꯁꯤ ꯃꯌꯥꯝ ꯑꯇꯩ ꯂꯥꯛꯄ ꯀꯌꯥꯝ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯄ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯁꯤ ꯂꯥꯏꯚꯁꯦ ꯃꯈꯥ ꯆꯠꯊꯁꯤ ꯑꯗꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯇꯧꯔꯣꯏꯁꯤ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯂꯥꯛꯄ ꯌꯦꯡꯉꯁꯤ ꯉꯥꯏꯔꯒꯦ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯁꯨꯕ ꯃꯤ ꯁꯨꯕ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯂꯥꯛꯁꯤꯜꯂꯛꯄ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯃꯦꯟꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯎꯗ꯭ꯔꯤ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯃꯦꯟꯁꯦ ꯇꯧꯔꯛꯇꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯎꯗꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯃꯅꯨꯡꯗꯒꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯝꯇꯪ ꯂꯥꯏꯛꯇ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝꯅ ꯇꯧꯔꯒ ꯑꯩꯅ ꯎꯗ꯭ꯔꯤꯅꯦꯅ ꯈꯜꯂꯒꯦ ꯀꯃꯦꯟ ꯂꯥꯛꯑꯦ ꯆꯨꯝꯃꯤ ꯌꯥꯔꯦ ꯍꯦꯟꯊꯣꯏꯕꯅ ꯀꯃꯦꯟ ꯑꯃ ꯇꯧꯁꯜꯂꯛꯑꯦ ꯌꯥꯝ ꯐꯔꯦ ꯍꯦꯟꯊꯣꯏꯕ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯕꯀꯣ ꯀꯃꯦꯟꯁ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄꯗꯨ ꯐꯔꯦ ꯃꯤ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯃꯔꯣꯏ ꯅꯍꯥꯟꯉꯩ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯅꯦꯠ ꯊꯤꯡꯖꯤꯜꯂ ꯊꯝꯃꯕꯅꯤꯅ ꯅꯦꯠ ꯌꯥꯗꯕ ꯃꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯄꯥꯏꯕ ꯌꯥꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯄꯣꯀꯣ X8 Pro ꯀꯌꯥꯝ ꯐꯒꯅꯤ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯂꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯝꯇꯪ ꯌꯦꯡꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯣꯀꯦꯟ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯌꯦꯡꯒꯦ ꯑꯝꯇ ꯄꯥꯏꯌꯨꯀꯣ ꯑꯩ ꯐꯣꯟ ꯑꯇꯣꯞꯄ ꯑꯃꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨꯒ ꯃꯥꯒꯤ ꯐꯤꯆꯔꯁꯇꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯁꯦꯕ ꯄꯣꯀꯣ X8 Pro ꯄꯣꯀꯣ X8 Proꯁꯤꯕꯨ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯕ꯭ꯔꯣ ꯀꯩꯅꯣꯗꯗꯤ ꯎꯗꯦ ꯌꯦꯡꯒꯦ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯌꯥꯗꯕ ꯃꯥꯜꯂꯦ GI ꯃꯉꯥꯡꯅ ꯒꯨꯗ ꯅꯥꯏꯠ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯃꯒꯦ ꯍꯥꯏ GI ꯍꯧꯕꯇ ꯉꯥꯏꯔꯤ ꯆꯪꯉꯛꯄꯒ ꯇꯨꯝꯃꯒꯦ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯕꯤꯠ ꯍꯟꯕ ꯊꯕꯛ ꯇꯧꯋꯤꯗ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯦꯃꯥꯖꯣꯟꯗꯗꯤ ꯊꯣꯛꯇꯦꯅꯦ ꯄꯣꯀꯣꯁꯦ ꯑꯣꯀꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯣꯏꯕ ꯑꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯣ ꯌꯥꯗꯕ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯗꯕ ꯑꯣꯏꯇꯥꯔꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯪꯕ ꯂꯨꯄꯥ 30,000 ꯃꯌꯥꯗ ꯐꯪꯉꯦꯕꯀோ ꯑꯗꯨꯒ 6.9 120 Hz OLED Dimensity 8,500 6,500 100 watt ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯣꯝꯅꯤ ꯚꯤꯖꯟ Fusion 600 ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯃꯥꯜꯂꯦ ꯁꯦꯝꯁꯪꯒꯤ ꯁꯦꯟꯁꯔꯒꯨꯝꯕ ꯃꯥꯜꯂꯦ ꯁꯣꯅꯤꯗꯤ ꯅꯠꯇ꯭ꯔꯦ IP69 ꯌꯥꯔꯦ
ꯍꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯅꯦꯕꯀꯣ ꯀꯩꯅꯣ ꯂꯩꯔꯦ ꯀꯦꯃꯦꯔꯥꯁꯤ ꯁꯣꯅꯤ IMX882 ꯁꯦꯟꯁꯔꯅꯦ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯐꯔꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯌꯥꯔꯦ ꯕꯦꯇ꯭ꯔꯤꯁꯨ 9000 mAh ꯀꯩꯅꯣ ꯑꯃꯅ ꯕꯦꯇ꯭ꯔꯤ ꯄ꯭ꯔꯣꯗꯅ 9000 mAh ꯑꯣꯏꯕ ꯑꯗꯨꯒ ꯑꯣꯀꯦ ꯆꯞ ꯆꯥꯅ ꯐꯖꯅ ꯊꯣꯛꯇꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯌꯦꯡꯒꯗꯧꯗꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁꯀꯗꯤ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝꯅ ꯐꯕ ꯀꯥ ꯍꯦꯟꯅ ꯐꯕꯁꯨ ꯅꯠꯇ꯭ꯔꯦ ꯋꯤꯛ ꯑꯣꯏꯕꯗꯤ ꯁꯨꯡꯅ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯦ ꯂꯨꯄꯥ 30,000 ꯃꯊꯛꯇ ꯂꯥꯛꯄꯅꯤꯅ ꯑꯣꯞꯁꯟ ꯈꯔꯗꯤ ꯂꯩ ꯑꯗꯨꯒꯤ ꯔꯦꯟꯖꯇꯨꯗ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕꯗꯣ ꯄꯣꯀꯣꯗꯒꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯑꯗꯩꯗꯤ ꯁꯣꯐꯋꯦꯌꯔꯒꯨꯝꯕ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯁ꯭ꯃꯨꯠ ꯑꯣꯏꯔꯛꯄ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯩꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯀꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯑꯗꯣ ꯋꯥꯟ ꯄ꯭ꯂꯁꯇꯨꯅꯗꯤ ꯈꯔꯗꯤ ꯍꯦꯜꯂꯛꯀꯅꯤ ꯈꯜꯂꯦ ꯃꯃꯜꯕꯨꯗꯤ ꯃꯥꯅ ꯈꯤꯇꯪ ꯍꯦꯜꯂꯦ 32ꯗ ꯐꯪꯉꯤꯁꯦ ꯄꯣꯀꯣꯅ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯨꯅ 35ꯗ ꯐꯪꯕꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣꯝꯃ ꯕꯦꯔꯥ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯑꯣꯄꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯔꯤꯐ꯭ꯔꯦꯁ ꯄꯦꯖ ꯍꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯃꯥꯒꯤ ꯐꯤꯆꯔꯁ ꯃꯌꯥꯝꯗꯣ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯅꯤ ꯄꯣꯀꯣꯗꯣ ꯂꯩꯒꯦꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯃꯁꯤ ꯃꯤꯒꯤ ꯑꯄꯥꯝꯕꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕꯀꯣ ꯗꯤꯖꯥꯏꯟꯗ ꯐꯅꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯐꯖꯔꯁꯨꯅꯦꯀꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯥꯝ ꯐꯔꯁꯨ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯗꯕ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯐꯅꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯐꯖꯩ ꯍꯥꯏꯔꯒꯁꯨ ꯗꯤꯖꯥꯏꯟꯗꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯒꯤ ꯂꯦꯑꯥꯎꯠꯀ ꯁꯨꯃꯥꯏꯅꯒ ꯐꯩꯅꯒ ꯍꯥꯞꯄꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯔꯤꯖꯦꯟꯇꯦꯜꯒ ꯍꯥꯞꯄꯗꯣ ꯑꯗꯨꯝꯕꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯚꯔꯇꯤꯀꯦꯜ ꯑꯣꯏꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯣ ꯄꯥꯝꯕꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯁꯨ ꯑꯩ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯦꯕ ꯑꯗꯨꯅ ꯗꯤꯖꯥꯏꯟꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯗꯨꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯐꯖꯅ ꯅꯨꯡꯉꯥꯏꯅꯤ ꯐꯥꯁ ꯆꯥꯔꯖꯤꯡꯒꯗꯨꯗꯤ 100W ꯐꯥꯁ ꯆꯥꯔꯖꯤꯡꯒ ꯍꯥꯏꯗꯨꯗꯤ ꯆꯥꯔꯖꯀꯗ ꯌꯥꯝ ꯊꯨꯅ ꯊꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯒ ꯐꯠ ꯑꯃꯨꯛ ꯊꯜꯂꯅꯤ ꯃꯇꯝ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯗꯕꯅꯦ ꯑꯩ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯅꯣꯠ 2 ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯀꯣ ꯃꯥꯒꯤ ꯃꯇꯝꯗꯨ 65W ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯐꯥꯁ ꯆꯥꯔꯖꯤꯡꯁꯦ ꯑꯗꯨꯝ ꯑꯩꯁꯦ ꯋꯥꯔꯤꯅꯤ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯈꯜꯂꯛꯄ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯨꯝꯕꯗꯒ ꯑꯩ ꯀꯥꯎꯗꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯐꯣꯟꯒꯁꯦ ꯆꯥꯔꯖ ꯇꯧꯔꯝꯗꯕꯁꯦ 10% ꯈꯛꯇꯪꯒ ꯌꯥꯎ ꯂꯩꯔꯝꯕ ꯂꯩꯗꯅꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯗꯨꯗ ꯑꯁ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯜꯂꯤꯉꯩꯗ ꯀꯩꯀꯩ ꯑꯗꯨꯝ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯏꯉꯩ ꯏꯔꯨꯖꯔꯤꯉꯩ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯩ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤꯉꯩꯗꯅꯦ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯆꯥꯔꯖꯔ ꯅꯝꯁꯤꯟ ꯊꯝꯃꯕꯗ ꯑꯗꯨꯝ ꯄꯨꯡꯈꯥꯏꯗ ꯑꯗꯨꯝ ꯊꯜꯂ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯇꯝ ꯃꯥꯡꯗꯕ ꯈꯣꯠꯇꯕ ꯑꯁꯨꯝꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯐꯩ ꯑꯗꯨꯒ ꯌꯥꯝ ꯐꯥꯁ ꯆꯥꯔꯖꯤꯡ ꯌꯥꯝ ꯋꯥꯠ ꯆꯥꯎꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯐꯣꯟ ꯁꯥꯒꯠꯄ ꯌꯥꯕꯒꯤ ꯍꯤꯠ ꯑꯣꯏꯕ ꯍꯤꯇꯤꯡ ꯀꯩꯅꯣꯁꯦ ꯑꯁꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ 120W ꯀꯨꯝꯕꯒꯁꯤꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯗꯤ 60ꯗꯒꯤꯅ 80W ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯆꯟꯅꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ 100W ꯑꯗꯨꯝ ꯌꯥꯝ ꯈꯔꯁꯤ ꯆꯥꯎꯕ ꯋꯥꯠ ꯆꯥꯎꯕ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛꯁꯨ ꯍꯧꯕꯇ ꯉꯥꯏꯔꯤ ꯃꯤꯁꯨ ꯌꯥꯝꯅꯁꯨ ꯉꯁꯤꯗꯤ ꯆꯪꯉꯛꯑꯔꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯊꯤꯡꯖꯤꯜꯂꯕꯅꯤꯅ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯅꯦꯠ ꯄꯥꯏ ꯌꯥꯗꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯦꯠ ꯁꯝꯕ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯣꯏꯒꯦ ꯅꯦꯠ ꯌꯥꯗꯕ ꯃꯤ ꯌꯥꯝ ꯆꯪꯉꯛꯇꯕꯩ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯒ ꯂꯩꯔꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣ 2 ꯁꯦꯝꯃꯒ ꯊꯝꯃꯦꯕꯀꯣ ꯊꯥꯒꯠꯀꯦꯅ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯍꯞꯇꯥꯗꯣ ꯊꯥꯒꯠꯆꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯁꯦ ꯑꯩ ꯀꯩꯅꯣ ꯍꯣꯏ ꯀꯩꯅꯣꯗꯣ ꯆꯦꯅꯦꯜꯗꯣ ꯃꯤꯡꯗꯣ ꯑꯩ ꯎꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯦꯛꯁ ꯂꯦꯚꯦꯜ ꯐꯨꯗ ꯍꯥꯏꯅ ꯇꯧꯔ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ ꯃꯤꯡꯗꯨꯗꯤ ꯍꯥꯏꯔꯛꯑꯕꯅꯤꯅ ꯈꯪꯖꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩꯁꯨ ꯈꯟꯗꯕ ꯃꯥꯟꯅꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯥꯆꯨꯡꯗꯕ ꯇꯥꯏꯞꯇ ꯂꯩꯀꯥꯏꯁꯤꯗ ꯁꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯊꯣꯛꯅꯤꯡ ꯊꯣꯛꯆꯧ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯩ ꯇꯁꯦꯡꯅ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅꯁꯨ ꯊꯥꯒꯠꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯌꯥꯗ꯭ꯔꯦ ꯅ꯭ꯌꯨ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟꯅꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯗꯒꯤ
ꯀꯩꯒꯨꯝꯕ ꯁꯣꯔꯠꯁꯄꯨ ꯁꯦꯝꯕ ꯑꯣꯏꯇꯥꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯩꯅꯣꯕꯨ ꯇꯧꯕ ꯑꯣꯏꯇꯥꯔꯁꯨ ꯌꯨꯇ꯭ꯌꯨꯕꯇꯀꯣ ꯆꯦꯅꯦꯜ ꯍꯥꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯐꯖꯅ ꯏꯁꯥꯒꯤ ꯑꯦꯐꯔꯠꯁꯀ ꯊꯥꯗꯕꯤꯌꯨ ꯃꯔꯝꯗꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯗꯤꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ ꯑꯣꯜ ꯑꯣꯚꯔ ꯗ ꯋꯥꯔꯜ ꯀꯣ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯀꯛꯊꯠꯂꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯇꯣ ꯐꯣꯂꯣ ꯐꯖꯅ ꯇꯧꯗꯕ ꯀꯥꯡꯕꯨ ꯆꯦꯅꯦꯜꯒꯁꯦ ꯗꯥꯏꯔꯦꯛ ꯀꯛꯊꯠꯈꯤꯕꯒ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯈꯤꯇꯪ ꯆꯨꯝꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒꯗꯤ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯂꯩꯗꯅ ꯀꯣꯄꯤꯔꯥꯏꯠꯀꯨꯝꯕꯒ ꯂꯥꯛꯄ ꯃꯤꯒꯤ ꯚꯤꯗꯤꯑꯣꯇ ꯂꯧ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯔꯦꯗꯤꯠ ꯐꯖꯅ ꯄꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯔꯤꯌꯨꯁ ꯐꯤꯌꯔ ꯄꯣꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯑꯩꯒꯤ 5Gꯒꯤ ꯖꯤꯑꯣ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯁꯤꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏ ꯑꯦꯌꯥꯔꯇꯦꯜꯒꯤ ꯁꯤꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯇꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯦꯠ ꯊꯤꯡꯉꯤꯅꯦꯅ ꯊꯤꯡꯉꯒ ꯈꯔ ꯑꯃꯅ ꯍꯦꯛ ꯌꯥꯍꯟ ꯈꯔ ꯑꯃꯅ ꯌꯥꯍꯟꯗ ꯇꯧꯕꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯣꯏ ꯄꯥꯛꯇꯛꯅꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯊꯤꯡꯕ ꯅꯠꯇꯕꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯈꯛ ꯊꯤꯡꯕꯅꯤꯅ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯟꯖꯟꯅꯕ ꯂꯩꯗꯅ ꯅꯛꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯈꯔꯗ ꯑꯗꯨꯝ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯗꯨꯝ ꯁꯤꯒꯅꯦꯜꯅ ꯀꯩꯅ ꯇꯥꯋꯔꯗꯒꯤ ꯁꯤꯒꯅꯦꯜꯅ ꯐꯪꯕꯒꯤ ꯌꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯦꯠ ꯊꯤꯡꯖꯤꯟꯕꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯁꯔꯝ ꯄꯥꯏꯔ ꯈꯧꯔꯤ ꯄꯥꯏꯔ ꯃꯦꯠꯄꯒꯨꯝꯕꯅꯦ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯈꯔ ꯈꯧꯔꯤ ꯄꯥꯏꯔ ꯃꯦꯠꯄꯒꯨꯝꯕꯅꯦꯕ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯐꯥꯏꯁꯨ ꯌꯥꯗꯦꯕ ꯍꯣꯏ ꯕ꯭ꯔꯣꯗꯕꯦꯟꯁꯨ ꯂꯣꯏ ꯊꯤꯡꯉꯦ ꯅꯦꯠ ꯊꯤꯡꯕꯁꯦ ꯕ꯭ꯔꯣꯗꯕꯦꯟꯁꯨ ꯊꯤꯡꯉꯦ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯀꯨꯝꯕ ꯈꯔ ꯈꯛꯇꯪꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯨꯝꯕ ꯑꯗꯩꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯀꯨꯝꯕ ꯈꯔ ꯈꯛꯇꯪꯗ ꯃꯣꯏ ꯇꯣꯉꯥꯟꯕ ꯀꯅꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃꯦꯆꯤꯅꯔꯤꯁ ꯃꯌꯥꯝꯗꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯣꯏꯒꯤꯗꯤ ꯈꯔ ꯌꯥꯔꯝꯒꯅꯤ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯏ ꯐꯥꯏ ꯑꯣꯏꯒꯦꯔꯥ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯑꯣꯏꯒꯦꯔꯥ ꯃꯣꯕꯥꯏꯜꯗꯒꯤ ꯏꯟꯇꯔꯅꯦꯠꯁꯦ ꯑꯁꯤꯁꯨ ꯂꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯣ ꯍꯟꯗꯛꯁꯨ ꯕ꯭ꯔꯣꯒꯤ ꯋꯥꯏꯐꯥꯏ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯩꯒꯤꯗꯤ ꯋꯥꯏꯐꯥꯏ ꯌꯥꯏ ꯅꯦꯠꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯅꯠꯇꯕꯅꯤ나 ꯐꯣꯟꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕꯁꯦ ꯃꯌꯥꯝ ꯂꯩ ꯆꯤꯟꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄꯗꯀꯣ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯀꯅꯥꯁꯨ ꯇꯥꯕꯤꯅꯕ ꯂꯩꯇꯕꯗꯧꯅ ꯇꯧꯕꯁꯦ ꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯅꯦꯕ ꯑꯅꯧꯕ ꯍꯥꯏꯗꯤ ꯑꯍꯣꯡꯕ ꯑꯐꯕ ꯑꯍꯣꯡꯕꯗꯤ ꯅꯠꯇꯕ ꯌꯥꯝ ꯐꯠꯇꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯇꯝꯗꯒꯤ ꯀꯩꯗꯧꯕꯗꯒꯤ ꯂꯥꯛꯄꯅꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦꯕꯁꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯅꯦ ꯁꯤꯒꯤ ꯐꯠꯇꯕ ꯇ꯭ꯔꯦꯟꯁꯦ ꯃꯍꯤꯛꯁꯦ ꯁꯟꯗꯣꯛꯈ꯭ꯔꯦ ꯁꯟꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄ ꯅꯠꯇꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯥ ꯂꯨꯔꯦ ꯂꯥꯏꯌꯦꯡꯕ ꯈꯔ ꯋꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯌꯦꯡꯕ ꯈꯔ ꯋꯥꯔꯅꯤ ꯍꯥꯏꯁꯦ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯉꯝꯗꯤ ꯉꯝꯒꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯅ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕ ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯣꯏꯁꯨ ꯀꯔꯤꯝ ꯎꯄꯥꯏꯗꯤ ꯂꯩꯔꯣꯏ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯦ ꯄꯤꯄꯜꯁ ꯚꯣꯏꯁ ꯏꯁ ꯀꯩꯅꯣꯝ ꯍꯥꯏꯗꯦ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯈꯪꯉꯛꯀꯅꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯅꯛ ꯑꯅꯛꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯌꯨꯝꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯦꯄꯥꯜ ꯃꯊꯪꯒ ꯑꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯊꯪꯒ ꯑꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯐ꯭ꯔꯥꯟꯁꯇꯁꯨ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯇꯧꯔꯦꯀꯣ ꯍꯌꯦꯡꯗꯤ ꯅꯦꯠꯅꯤ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯄꯨꯡ 12:30ꯗꯒꯤ ꯍꯥꯏ ꯑꯗꯣ ꯑꯃꯨꯛꯁꯨ ꯊꯤꯡꯖꯤꯟꯈꯤꯕꯁꯨ ꯌꯥꯏꯑꯕ ꯀꯔꯤꯝꯇ ꯊꯥꯖꯕ ꯊꯝꯃꯨꯅꯣ ꯃꯃꯥꯡꯗ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯆꯍꯤ ꯊꯥ ꯀꯌꯥꯅꯣ ꯅꯦꯠ ꯊꯤꯡꯉꯤꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯉꯥꯅꯤ ꯑꯃꯨꯛ ꯁꯥꯡꯗꯣꯛ ꯃꯉꯥꯅꯤ ꯍꯥꯏꯕꯗꯤ ꯇꯔꯦꯠꯅꯤ ꯑꯃꯨꯛ ꯁꯥꯡꯗꯣꯛ ꯇꯔꯦꯠꯅꯤ ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯀꯌꯥꯅꯣ ꯁꯥꯡꯗꯣꯛꯑ ꯊꯥ ꯀꯌꯥꯅꯣ ꯂꯩꯈꯤꯕꯗꯣ ꯃꯌꯥꯝꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯈꯧꯔꯤ ꯆꯔꯝ ꯄꯥꯏꯔ ꯃꯦꯠꯄꯒꯨꯝꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯆꯧ ꯑꯆꯧꯕ ꯀꯔꯤ ꯑꯦꯝ ꯑꯦꯟ ꯁꯤ ꯍꯥꯏꯇꯥꯔꯦ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯇꯕꯒꯤꯁꯨ ꯑꯃꯔꯣꯝꯗ ꯐꯔꯤꯅꯦꯕ ꯑꯗꯨ ꯂꯩꯇꯕꯒꯤ ꯃꯌꯥꯝꯅ
ꯀꯩꯝꯇ ꯇꯧꯗꯕ ꯀꯩꯝꯇ ꯑꯀꯥꯏꯕ ꯑꯣꯏꯗꯕꯣꯏ ꯈꯟꯕ ꯋꯥꯅꯦꯕꯀꯣ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯃꯥꯡꯖꯕ ꯂꯩ ꯂꯩꯔꯝꯗꯕ ꯇꯥꯔꯒꯁꯨ ꯃꯥꯡꯖꯕ ꯂꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯦꯠ ꯊꯤꯡꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯤꯡꯕꯒ ꯇꯣꯛꯈ꯭ꯔꯣꯅꯦ ꯃꯤꯅꯤꯠ 5ꯇꯪ ꯅꯦꯠ ꯌꯥꯗꯕꯗ ꯑꯆꯧꯕ ꯁꯤꯇꯤ ꯕꯦꯡꯒ꯭ꯂꯣꯔꯒꯨꯝꯕ ꯑꯗꯩꯗꯤ ꯄꯨꯅꯦꯒꯨꯝꯕ ꯑꯗꯩꯗꯤ ꯒꯨꯔꯒꯥꯎꯟꯒꯨꯝꯕ ꯑꯗꯩꯗꯤ ꯀꯣꯜꯀꯇꯥꯒꯨꯝꯕ ꯆꯦꯟꯅꯥꯏꯒꯨꯝꯕ ꯑꯆꯧꯕ ꯗꯦꯜꯂꯤꯒꯨꯝꯕ ꯁꯤꯇꯤꯗ ꯃꯤꯅꯤꯠ 5ꯇꯪ ꯅꯦꯠ ꯊꯤꯡꯕꯗ ꯏꯟꯗꯤꯌꯥꯒꯤ ꯏꯀꯅꯃꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕ ꯂꯣꯏ ꯄꯟꯗꯣꯏꯅꯤ ꯂꯣꯏ ꯇꯣꯛꯇꯣꯏꯅꯤ ꯆꯞ ꯂꯦꯞꯇꯣꯏꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯄꯥꯛ ꯆꯥꯎꯁꯟꯅ ꯌꯥꯝ ꯆꯥꯎꯅ ꯏꯝꯄꯦꯛꯇꯣ ꯆꯥꯎꯔꯛꯄꯒꯤ ꯂꯩꯕꯥꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯗ ꯑꯁ ꯃꯁꯤꯗꯤ ꯌꯥꯝ ꯃꯥꯡꯖꯩꯅ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯕꯗꯧ ꯇꯧꯔꯤꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯦꯠ ꯊꯤꯡꯖꯤꯜꯂꯤꯁꯦ ꯕꯤꯖꯤꯅꯦꯁ ꯈꯔ ꯑꯃꯗꯤ ꯃꯨꯊꯠꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯃꯗꯨꯒꯤ ꯃꯥꯡꯖꯕꯗꯣ ꯄꯤꯛꯄꯒꯤ ꯑꯩꯈꯣꯏꯅ ꯎꯗꯕ ꯋꯥꯅꯦ ꯃꯥꯡꯗꯤ ꯃꯥꯡꯖꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯀꯩ ꯍꯥꯏꯒ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯣꯄꯥꯛ ꯌꯥꯟꯁꯤꯟꯕ ꯌꯣꯠꯅ ꯌꯥꯟꯁꯤꯟꯕ ꯍꯥꯏꯕ꯭ꯔꯥ ꯊꯥꯡ ꯌꯥꯟꯁꯤꯟꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯇꯧꯖꯩꯁꯦ ꯅꯦꯠꯁꯦ ꯊꯤꯡꯖꯤꯜꯂꯒ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤꯗ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯃꯦꯟꯁꯨ ꯏꯂꯥꯛ ꯂꯥꯛꯇꯦ ꯌꯦꯡꯕ ꯃꯌꯥꯝꯁꯦ ꯌꯦꯡꯇꯪ ꯌꯦꯡꯉꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯟ ꯈꯪꯗꯕ ꯀꯥꯡꯕꯨꯅꯒ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯟ ꯈꯪꯗꯕ ꯀꯥꯡꯕꯨꯅꯒꯁꯨ ꯌꯦꯡꯉꯤꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯃꯦꯟꯁꯨ ꯂꯥꯛꯁꯨ ꯏꯔꯥꯡ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅꯕꯨꯗꯤ ꯆꯪꯉꯛꯑꯣꯏ ꯍꯧꯖꯤꯛ ꯑꯩꯁꯨ ꯏꯁꯥꯅꯕꯨꯗꯤ ꯈꯪꯖꯩ ꯂꯥꯏꯞꯁꯦ ꯊꯥꯔꯔꯣꯏꯁꯤꯔꯕꯨ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯝ ꯊꯥꯕꯁꯤꯗ ꯁꯨꯝ ꯉꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯥꯏꯐꯁꯦ ꯌꯦꯡꯒꯦꯅ ꯊꯥꯒꯦꯅ ꯆꯪꯁꯜꯂꯛꯄꯅꯦ ꯑꯗꯨ ꯈꯔ ꯑꯜꯕꯔꯠ ꯍꯣꯏ ꯊꯦꯡꯅꯔꯦ ꯉꯁꯥꯏ ꯍꯦꯟꯊꯣꯏꯕ ꯍꯣꯏ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨ ꯃꯈꯥꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯖꯤꯌꯥꯏ ꯃꯉꯥꯡ ꯀꯅꯥ ꯀꯅꯥꯅꯣ ꯈꯔꯗꯤ ꯇꯧꯔꯛꯈꯤꯕꯅꯤ ꯀꯃꯦꯟꯁꯦ ꯑꯍꯦꯟꯕ ꯀꯃꯦꯟ ꯑꯌꯥꯝꯕꯁꯨ ꯂꯥꯛꯇ꯭ꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ 18 ꯁꯦꯟꯆꯨꯔꯤꯗ ꯂꯩꯔꯦ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯌꯥꯅꯤꯡꯗ꯭ꯔꯤꯗꯣ 18 ꯁꯦꯟꯆꯨꯔꯤꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯁꯪꯁꯥꯔꯁꯤꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯨꯔꯥ ꯋꯥꯔꯜꯁꯤꯗ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯌꯥꯝ ꯎꯔꯝꯃꯅꯤꯗ ꯆꯥꯏꯅꯥꯗꯒ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗꯕꯤ ꯀꯥꯔꯒ ꯊꯧꯕꯗꯣ ꯑꯗꯒꯤ ꯍꯟꯗꯛꯇ ꯄꯥꯎ ꯑꯃ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯄꯥꯎ ꯑꯃ ꯃꯌꯥꯝ ꯇꯥꯔꯝꯕ ꯌꯥꯏ ꯇꯥꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ AIꯁꯤꯡꯁꯤꯅ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯦꯠꯕꯣꯠ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯒ ꯁꯦꯝꯃꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯦꯡꯅꯔꯨꯕꯗꯤ ꯑꯁꯦꯡꯕꯅꯤꯀꯣ ꯁꯦ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯆꯦꯠꯕꯣꯠꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯦꯝꯃꯀꯥꯟꯗ ꯃꯣꯏ ꯈꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯐꯦꯁꯕꯨꯛꯇ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯂꯨꯕꯗꯒꯤ ꯑꯃꯨꯛ ꯆꯦꯠꯕꯣꯠꯁꯤꯡꯁꯤꯅ ꯍ꯭ꯌꯨꯃꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯁꯤꯡꯗꯣꯛꯑꯁꯤ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯇ ꯉꯥꯡꯅꯔꯁꯤ ꯀꯥꯏꯅ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯃꯌꯥꯝ ꯇꯥꯈꯤꯕ꯭ꯔꯥ ꯑꯗꯣ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯑꯗꯨꯝꯕꯒꯤ ꯆꯥꯎꯈꯠꯄꯗ ꯂꯝꯖꯦꯟ ꯇꯥꯟꯅꯅꯕ ꯑꯗꯣꯝꯕꯔꯣꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯗꯕꯤꯗ ꯑꯩꯈꯣꯏꯁꯤꯅ ꯃꯅꯤꯡꯂꯣꯝꯗ ꯍꯟꯕꯒꯤ ꯇꯥꯏꯞ ꯑꯃ ꯇꯧꯕꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃ ꯃꯌꯥꯝ ꯃꯄꯥꯟꯗ ꯇꯧꯅꯩꯗꯣ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯈꯣꯏ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯆꯪꯗꯦ ꯅꯥꯆꯨꯡꯗꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯩꯕꯅꯦꯅ ꯁꯨꯝ ꯈꯟꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯅꯦ ꯑꯗꯨꯅꯤꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯥꯏꯛꯇꯤ ꯃꯤ 6ꯇ ꯂꯩ ꯍꯥꯏꯌꯦ ꯍꯣꯏ ꯂꯥꯏꯛꯄꯨꯗꯤ ꯌꯥꯝ ꯅꯝꯗ꯭ꯔꯦ ꯌꯦꯡꯕꯗꯤ
mi taruk hena yengba male manga taruk hena di yengba male aduga comment su mi ani hong tani ko tawreise mayam atai se aina haido koi lon khangdo mi akhoi su dum nong phadok adum youtube ta sum swipe tor yeng kan da mi live tharam da ngak tang ngai changchala ga yeng ko dum yawi da maron khangge khangoi ra adumai na ga changchala ga yeng ko kangu mi masing adum bo oi rizala su khangdre ko chap cha ba kana yeng no tholak tamni na ado kana ne yeng no da thola ga di ur ga ina khangga do ba maming du kona na aduna tabi da mayam na yeng ai bo mayam duna changak paga hai ta ne ko kamen amom tang oi su tei kem ta hai da su ai hai da hai su chak sara ba ta hai su nungai ba kai dawri ge ta hai su kamen amom tang to sala ga di o mayam changi e hai do ai su khangdoi ne na ko aduna mayam bro Xiaomi ki outdoor 30 watt ki bluetooth speaker do nungai ga drum te yeng bio hai kai da phang ge Amazon da phang bra Flipkart ti yadre ai gi phone se Flipkart hang ge to bu jik te so Poco 8X Pro do yeng ge to kan da chang ma ya da lai yeng ge Xiaomi ge Xiaomi 30 watt bluetooth speaker kano se oi dera palising mari pi ba sa Amazon da ol palising mari pi hu se 30 watt ki ama lai se 30 watt ki high speaker en to se si or no mali ko yeng si nungai ga dra mai gi sound kano se yeng ge da 12 hours ki playback ka pi si bu di claim thawani hoi pung 33 chatraga su pung 10 am ka di dum sat pe magi battery manung di yaw battery du ma kha am pole Bluetooth version 5.4 oire latest oire ko pick pasi ga har di puto pusi nungai ni 30 watt ai se dum hodi dum khara hawra doine yam tappadi oire roi aduga okay calling mode haidi microphone ga su khum wari watai sana ba ni microphone ga su dum yawre sidagi bluetooth tarwa speakers tagi tar wari sana ba IP67 water resistant se waterproof ti hai be de water resistant minute mari manga ga dising daga dum tasan mo hosan ba shoot program ke ta lai roi duga design gi oina di ai comment to zero ge maram di design ji kana gum na apa pa mi kana gum na tum pa mi kana gum na awang pa mi mai mai gi awang ba mai mai gi design di mai mai apa mi ma kha pole na tra aduga hoi mai battery dum di yeng dong ne battery gi information di yaudre additional information da yeng ba da su yaudre kya battery kya myam chawba mAh kya myam hapino du khangdre du made moina pandram ne na ko do nungai ni habdi magi features sing su latest oire 5.4 bluetooth latest version oire IP rating da su pi se phajana pi re aduga mana backup pung train thoi pingi hai se train thoi do paro no ba 10 hours ta pi so 8 hours ta pi so yare ko phajana do 30 watt hai se yam adum hobo oire ni nungai ni adum sinaba nungai ni vidyananda hangai do Manos ningthau namna bro hojik ta thengna bani ko id hai hoi manos ke su kai balaite changak puga thengna bu comment option video ya nungai jare ai mayam su mengon da wahang mayam ma hangi ado ai di wahang aru wahang dong nate ai su mayam da wahang amatang hangjage mayam pahum pibira kadra ya bra comment amtang to biro bro iPad 11 generation set gaming di adai atai thabak ki nungai kadra hai iPad 11 generation haba ko yenge kari processor no yawi do mo da karamba chip no yawi do ai do iPad 11 generation do Apple iPad on the 11 generation ha ga kai no mana ma to lai ai on the tholai sina chumta ga di hujik mamal se ma se 40 ga 9 50 da lai ko keno se manos na hangai do ai na hujik Amazon da yeng bada adigi magi chips A16 bionic chip ni A16 ha se iPhone 14 gumba da yaw do ngane iPhone 14 da 16 already 15 da 17 16 da 18 hoi ano iPhone 14 gumba da yaw bodu oi do ni ko ado processor de dum nungai ni phajana dum sin na bayani
ꯑꯇꯩ ꯑꯇꯩꯒꯨꯝꯕ ꯒꯦꯃꯤꯡꯒꯨꯝꯕ ꯐꯥꯎꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯍꯪꯕꯗꯣ ꯕ꯭ꯔꯣ ꯑꯥꯏꯀꯨꯠ G10ꯁꯦ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯥꯏꯀꯨꯠ G10ꯗꯣ ꯃꯃꯟꯕꯨ ꯇꯥꯡꯈꯠꯂꯝꯃꯅꯤꯅꯦ ꯃꯥꯗꯤ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯆꯧꯕꯁꯦ ꯄ꯭ꯔꯥꯏꯁ ꯍꯥꯏꯛꯁꯦ ꯁꯤꯁꯤꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯃꯜꯁꯦ ꯍꯥꯟꯅ ꯂꯣꯟꯆ ꯇꯧꯕꯗꯤ ꯂꯨꯄꯥ 10,10,500ꯒꯤ ꯆꯥꯡꯗꯒ ꯂꯩꯔꯤꯁꯦ ꯁꯤ ꯍꯥꯟꯅ ꯂꯨꯄꯥ 13,12,13,14ꯗ ꯄꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗꯕꯨꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟꯕꯨꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯜꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯋꯥꯡꯉꯦ ꯃꯃꯜꯁꯦ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯗꯣ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤ 6,300 ꯍꯥꯏꯁꯦ 13,000-13,14ꯗꯒ ꯐꯪꯉꯗꯤ ꯌꯥꯝ ꯆꯞ ꯆꯥꯔꯦ ꯐꯣꯟꯅꯦ ꯍꯥꯏ ꯌꯥꯗꯣꯏꯅꯦꯕꯀꯣ ꯊꯣꯔ ꯒꯦꯃꯤꯡꯅ ꯃꯣꯀꯗꯔꯁꯨ ꯂꯥꯛꯑꯦ 34ꯗ ꯂꯩꯕ ꯑꯃ ꯂꯩꯕꯅꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ 34ꯗ ꯂꯩꯕ ꯑꯣꯀꯦ ꯑꯩ ꯌꯦꯡꯉꯒꯦ ꯔꯒꯦꯟ ꯂꯨꯋꯥꯡꯅ ꯍꯣꯁ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯨꯔꯝꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯋꯥꯍꯪ ꯍꯪꯕꯗꯣ ꯑꯩꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯔꯨꯕ ꯋꯥꯍꯪ ꯅꯠꯇꯦ ꯑꯩꯅ ꯍꯪꯗꯣꯏꯁꯤꯗꯤ ꯄꯥꯎꯈꯨꯝ ꯌꯥꯝ ꯂꯥꯏꯕ ꯄꯥꯎꯈꯨꯝꯅꯦ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯎꯀꯣ ꯑꯍꯥꯟꯕ ꯋꯥꯍꯪꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯍꯪꯗꯣꯏ ꯋꯥꯍꯪꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯛꯏꯁꯦ ꯏꯁꯥꯒꯤ ꯂꯝꯗꯣ ꯑꯩꯅ ꯌꯦꯡꯉꯛꯏꯁꯤꯅ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯌꯦꯡꯉꯛꯏꯁꯤꯅ ꯑꯗꯨꯗꯩꯅꯤ ꯍꯥꯏꯕ ꯏꯁꯥꯒꯤ ꯂꯝꯁꯤꯡꯗꯣ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣꯅꯦ ꯑꯗꯨꯃꯇꯪ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯏ ꯃꯈꯥꯗ ꯑꯩ ꯋꯥꯍꯪꯗꯣ ꯍꯪꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯁꯨꯀꯣ ꯑꯩ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯤꯀꯣ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯂꯩꯐꯝꯗꯨꯇꯪ ꯍꯥꯟꯅ ꯏꯁꯥꯅ ꯌꯦꯡꯕꯤꯔꯛꯏꯕ ꯃꯐꯝꯗꯣ ꯑꯩꯅ ꯌꯦꯡꯉꯛꯏꯁꯦ ꯀꯩꯅꯣꯗꯒꯤꯅꯤ ꯍꯥꯏꯅ ꯃꯅꯣꯖ ꯅꯤꯡꯊꯧꯖꯝꯅ ꯃꯣꯡꯁꯥꯡꯒꯩ ꯕꯣꯔꯣꯏ ꯃꯈꯣꯡ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯀꯣꯡꯕꯗꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯊꯣꯔ ꯒꯦꯃꯤꯡꯅ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅ ꯑꯌꯦꯛꯄꯝ ꯑꯔꯨꯟ ꯃꯩꯇꯩꯅꯀꯣ ꯃꯣꯡꯁꯥꯡꯒꯩ ꯁꯣꯝ ꯁꯥꯏꯗꯇ ꯂꯩꯔꯦ ꯀꯣꯡꯕ ꯁꯥꯏꯠ ꯑꯃ ꯇꯣꯡꯉꯥꯜꯂꯦ ꯇꯣꯞ ꯍꯣꯏ ꯑꯗꯣꯝ ꯁꯥꯏꯠ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯅꯛꯅꯔꯦ ꯍꯥꯏ ꯌꯥꯔꯦ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡꯁꯤꯗ ꯇꯥꯕꯒꯤ ꯍꯥꯏꯌꯦ ꯀꯃꯣꯗꯥꯀꯔ ꯃꯔꯤꯡꯅ ꯃꯥꯅ ꯎꯈ꯭ꯔꯨꯜꯗ ꯌꯦꯡꯉꯛꯏꯅꯦ ꯍꯥꯏ ꯃꯥꯒꯤꯗꯨ ꯌꯥꯔꯦ ꯌꯥꯝꯅ ꯁꯥꯏꯠ ꯑꯃ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯀꯅꯥ ꯀꯩꯀꯩ ꯂꯝꯗꯒꯤꯅꯣꯗꯣ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯨꯝ ꯂꯥꯏꯚꯇ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯁꯦ ꯀꯩ ꯂꯝ ꯀꯔꯥꯏ ꯖꯒꯥꯗꯩꯅꯣꯁꯨ ꯑꯩ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ 4ꯗꯤ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈ꯭ꯔꯦ ꯀꯃꯦꯟꯗꯨꯀꯣ ꯀꯩ ꯂꯝꯗꯒꯤ ꯌꯦꯡꯉꯛꯏꯅꯣꯗꯣ ꯑꯩ ꯀꯃꯦꯟꯗ ꯃꯈꯥ ꯇꯥꯅ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯀꯅꯦꯅ ꯈꯜꯂꯤ ꯇꯧꯈꯤꯕ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨꯗꯤ ꯈꯪꯖꯔꯦ ꯃꯣꯗꯔ ꯃꯔꯤꯡꯁꯦ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯇꯥꯏ ꯍꯥꯏꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯕꯅꯣ ꯍꯥꯏꯗꯣꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯄꯟꯕꯤꯔꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ꯭ꯔꯥ IRB ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯥꯔꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯑꯗꯨ ꯈꯇꯪ ꯍꯥꯏꯗꯤ ꯎꯈ꯭ꯔꯨꯜꯁꯦ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯋꯥꯔꯤꯁꯦ ꯑꯩ ꯃꯈꯥ ꯇꯥꯗ꯭ꯔꯤꯀꯣ ꯑꯩꯅ ꯍꯪꯒꯗꯕꯗꯣ ꯑꯩꯅ ꯍꯪꯕ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯩ ꯃꯌꯥꯝꯅ ꯂꯩꯐꯝꯗꯣ ꯍꯥꯏꯔꯛꯄꯗꯣ ꯉꯥꯏꯖꯔꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯔꯛꯇꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨꯕꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯖꯔꯦ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯋꯥꯔꯤꯁꯦ ꯃꯈꯥ ꯁꯝꯖꯤꯟꯖꯕꯅꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯎꯈ꯭ꯔꯨꯜꯁꯦ ꯌꯥꯝ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯅꯦꯅꯁꯨ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯏꯪꯉꯒꯀꯣ ꯆꯍꯤ ꯆꯨꯞꯄꯁꯨ ꯏꯪꯉꯒ ꯆꯤꯡꯗꯨꯗ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯇꯤꯛ ꯁꯦꯟꯇꯔ NICꯗ DI ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯏꯁꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯁꯨꯝ ꯍꯪꯕꯗ ꯆꯝꯅ ꯁꯨꯝ ꯈꯪꯅꯤꯡꯅ ꯍꯪꯕꯅꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯁꯨꯝ ꯎꯈ꯭ꯔꯨꯜꯗ ꯂꯩ ꯍꯥꯏꯗꯨꯗ ꯎꯈ꯭ꯔꯨꯜꯗ ꯀꯩ ꯊꯕꯛꯀꯤ ꯂꯩꯔꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯅꯤꯡꯅ ꯍꯪꯕꯅꯦ ꯎꯈ꯭ꯔꯨꯜꯁꯦ ꯏꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯏꯪꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯁꯥꯔꯦꯗꯅꯀꯣ ꯁꯥꯈ꯭ꯔ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯪꯉꯝꯒꯅꯤ ꯑꯌꯨꯛꯇꯒ ꯑꯗꯩ ꯁꯟꯙꯥꯋꯥꯏꯔꯝꯗꯒ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗꯒ ꯂꯩꯆꯤꯟꯒ ꯊꯥꯕꯗ ꯑꯗꯨꯝ ꯊꯥꯔꯝꯒꯅꯦꯕꯀꯣ ꯖꯦꯀꯦꯠ ꯃꯆꯥ ꯑꯃꯒ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯔꯝꯒꯅꯤ ꯈꯜꯂꯦ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯃꯈꯛ ꯆꯠꯈꯤꯕꯗ ꯏꯪꯍꯧꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯏꯐꯇ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯎꯈ꯭ꯔꯨꯜꯒꯤ ꯃꯣꯏꯒꯤ ꯆꯔꯆ ꯑꯃ ꯂꯩꯗꯥꯏꯅꯦ ꯕꯖꯥꯔ ꯆꯪꯁꯜꯂꯒ ꯃꯐꯝ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ ꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯗ ꯍꯉꯣꯏ ꯃꯆꯥ ꯑꯌꯥꯏꯕ ꯌꯣꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯛꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤꯗꯅꯀꯣ ꯍꯉꯣꯏꯒ ꯆꯥꯅꯕꯁꯦ ꯂꯣꯏ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯥꯅꯔꯛꯑꯦ ꯃꯣꯔꯦ ꯍꯉꯣꯏ ꯀꯩꯀꯩ ꯃꯐꯩꯒ ꯇꯥꯎꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯆꯥꯅꯩ ꯍꯉꯣꯏꯇ ꯅꯠꯇꯦ ꯀꯗꯥꯏ ꯑꯣꯛꯇꯣꯄꯁ ꯅꯨꯡꯇꯣꯄꯁ ꯂꯩꯗꯅ ꯃꯌꯥꯝ ꯆꯥꯅꯔꯦ ꯑꯗꯣ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ
ꯅꯦꯕ ꯍꯪꯉꯣꯏ ꯌꯣꯜꯂꯝꯕꯁꯤꯗ ꯑꯩꯅ ꯁꯤꯁꯨ ꯆꯥ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯆꯥꯒꯦ ꯊꯑꯣꯏꯀꯤ ꯍꯪꯉꯦ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯗꯨꯝ ꯏꯟꯁꯥꯡ ꯂꯣꯏꯅꯃꯛꯇ ꯊꯥꯛꯄ ꯌꯥꯏꯗ ꯈꯣꯠꯄ ꯌꯥꯏ ꯉꯥ ꯑꯩꯈꯣꯏꯅ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯐꯖꯅ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯀꯃꯥꯏꯅ ꯆꯥꯖꯥꯠꯅꯣ ꯀꯥꯏꯅꯒ ꯑꯗꯣ ꯎꯈ꯭ꯔꯨꯜꯗ ꯎꯔꯛꯈꯤ ꯑꯗꯨꯃꯁꯨ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗ ꯏꯪꯕꯒꯤ ꯋꯦꯗꯔꯗꯨꯗꯅꯦ ꯆꯥꯕꯗ ꯆꯤꯟꯖꯥꯛꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯎꯕ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗꯅꯤ ꯑꯗꯨꯁꯨ ꯎꯔꯛꯈꯤꯕꯗꯣ ꯀꯩꯅꯣꯗꯣ ꯏꯔꯣꯏꯒꯤ ꯃꯎꯟꯗꯣ ꯀꯦꯞꯁꯨꯜꯗꯨ ꯉꯛꯇ ꯊꯥ ꯂꯥꯎꯔꯒ ꯇꯧꯔꯒ ꯃꯣꯏꯗꯨ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒ ꯉꯧꯔꯒ ꯌꯣꯟꯕ ꯃꯥꯜꯂꯦꯕ ꯌꯦꯡꯕꯗꯒꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛꯇꯨ ꯎꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯊꯦꯡꯅꯔꯛꯀꯦ ꯑꯗꯣ ꯎꯈ꯭ꯔꯨꯜꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯂꯩꯕꯗꯁꯨ ꯀꯣ ꯏꯪꯕꯒꯤ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯨ ꯃꯩꯐꯨ ꯇꯧꯅꯔꯤ ꯁꯤꯗ ꯄꯣꯁꯇꯤꯡ ꯆꯍꯤ 14 ꯁꯨꯔꯛꯄꯅꯤꯅ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯍꯩꯅꯔꯤ ꯍꯥꯏ ꯐꯩꯌꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯌꯤꯡꯕ ꯃꯐꯝꯗ ꯂꯩꯕꯗꯤ ꯐꯩꯀꯣ ꯑꯁꯥꯕ ꯃꯐꯝꯗ ꯂꯩꯕꯗꯤ ꯋꯥꯏꯗꯅꯀꯣ ꯑꯁꯥꯕ ꯃꯐꯝꯗ ꯂꯩꯕꯁꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯕ ꯑꯗꯨꯗꯥꯏ ꯋꯥꯔꯤꯇ ꯅꯠꯇ꯭ꯔꯒ ꯐꯦꯟ ꯊꯥꯕ ꯈꯣꯠꯄ ꯑꯌꯤꯡꯕꯗꯤ ꯈꯥꯡꯕ ꯉꯝꯃꯤ ꯁꯥꯕꯗꯤ ꯈꯔ ꯋꯥꯏꯗꯅ ꯈꯥꯡꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯌꯤꯡꯕꯗꯤ ꯅꯨꯡꯉꯥꯏ ꯑꯌꯤꯡꯕ ꯋꯦꯗꯔꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯨꯝꯀꯣ ꯑꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯅ ꯑꯁꯥꯕ ꯑꯌꯤꯡꯕ ꯃꯐꯝꯗ ꯂꯩꯕꯗꯣ ꯐꯩ ꯑꯁꯥꯕ ꯂꯝꯗ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯌꯤꯡꯕ ꯂꯝꯗ ꯂꯩꯕ ꯐꯩ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯔꯝ ꯑꯇꯣꯞꯄ ꯂꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯥꯁꯃꯤꯔꯗ ꯑꯗꯩꯗꯤ ꯀꯥꯏꯗ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ ꯏꯁꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯛꯁꯨ ꯅꯛꯄ ꯑꯗꯨꯝ ꯌꯨꯝꯗ ꯍꯌꯦꯡ ꯆꯠꯀꯦ ꯍꯣꯔꯦꯟ ꯆꯠꯀꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯕ ꯖꯒꯥ ꯑꯣꯏꯕꯁꯨ ꯃꯐꯝꯗ ꯏꯪꯅꯁꯨ ꯏꯪꯅ ꯑꯗꯨ ꯂꯩꯔꯤꯗꯣ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯪꯖꯈꯤꯕꯗꯣ ꯃꯤ 4 ꯈꯛꯇꯪ ꯀꯃꯦꯟ ꯇꯧꯔꯒ ꯇꯣꯛꯈ꯭ꯔꯦ ꯑꯇꯩ ꯌꯦꯡꯕꯗꯤ ꯃꯤ 4 ꯍꯦꯟꯕ ꯃꯥꯜꯂꯤ ꯃꯤ 9 ꯌꯦꯡꯕ ꯃꯥꯜꯂꯤ ꯑꯩꯅ ꯍꯪꯖꯈꯤꯕꯗꯣ ꯀꯔꯤ ꯂꯝꯗꯒꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯁꯦ ꯀꯔꯥꯏ ꯖꯒꯥꯗꯒꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯕꯗꯣ ꯃꯤ 4 ꯈꯛ ꯇꯧꯔꯝꯃꯒ ꯇꯣꯛꯈ꯭ꯔꯦ ꯑꯌꯦꯛꯄꯝ ꯑꯔꯨꯟ ꯍꯣꯏ ꯑꯗꯩꯗꯤ ꯃꯣꯗꯔ ꯃꯔꯤꯡ ꯍꯣꯏ ꯕ꯭ꯔꯣ ꯀꯣꯏꯟ ꯁꯨꯝ ꯈꯪꯕ꯭ꯔꯣ ꯑꯩ ꯃꯣꯏ ꯈꯨꯟꯗꯒꯤꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯈꯪꯉꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯎꯗꯤ ꯎꯔꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯌꯨꯇꯨꯕꯇ ꯀꯩꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯏꯁꯩꯒ ꯁꯛꯄꯗꯣ ꯁꯛꯇ꯭ꯔꯤꯉꯩꯗꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯒ ꯃꯥꯒ ꯄꯥꯔꯁꯣꯅꯦꯜꯂꯤ ꯊꯦꯡꯅꯗꯅ ꯃꯁꯛ ꯈꯪꯅꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯎꯗꯤ ꯈꯪꯉꯦ ꯑꯗꯨꯒꯤ ꯈꯨꯟꯗꯒꯤꯅꯤ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯈꯨꯟꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣꯗꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯅꯤ ꯈꯪꯉꯤ ꯑꯃꯁꯨꯡ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯩꯅ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯃꯦꯟ ꯈꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯋꯥꯔꯤꯁꯦ ꯃꯈꯥ ꯁꯝꯊꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯀꯃꯦꯟꯁꯦ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯉꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯥꯡꯉ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯇꯧꯔꯦ ꯕꯦꯁ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯂꯨꯄꯥ 15,000 ꯆꯥꯡꯗ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯕꯗ ꯌꯦꯡꯁꯤꯀꯣ ꯑꯁ ꯐ꯭ꯂꯤꯞꯀꯥꯔꯠ ꯌꯥꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛꯀ ꯍꯥꯞꯄ ꯌꯦꯡꯉꯒꯦ ꯔꯤꯃꯨꯚ ꯇꯧꯊꯣꯛꯑꯦ ꯗꯤꯂꯤꯠ ꯑꯦꯐ ꯅꯝꯃꯦ ꯗꯤꯂꯤꯠ ꯇꯧꯊꯣꯛꯑꯦ ꯑꯩ ꯌꯦꯡꯉꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯈꯛ ꯃꯤꯅꯤꯠ ꯑꯃꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯍꯥꯟꯅ ꯑꯔꯤꯕ ꯐꯣꯟ ꯂꯣꯟꯆ ꯇꯧꯈꯤꯕꯁꯤꯡ ꯈꯔ ꯑꯗꯨꯗꯤ ꯈꯔ ꯀꯨꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯗꯨꯗ ꯀꯔꯤ ꯑꯐꯕ ꯂꯩꯒꯦꯗꯣ ꯌꯦꯡꯁꯦꯕꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯞꯗꯦꯠ ꯅꯝꯒꯗꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯝꯁꯜꯂꯦ ꯂꯨꯄꯥ 15,000 ꯆꯥꯡꯗ ꯍꯥꯏꯕꯅꯦꯕꯀꯣ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯩ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯂꯧꯊꯣꯛꯑꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛꯀ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯤꯅꯤ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ
ꯕꯦꯇ꯭ꯔꯤꯁꯨ ꯈꯥꯡꯕ ꯕꯦꯇ꯭ꯔꯤꯁꯨ ꯈꯔ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ MH ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯈꯤꯇꯪ ꯐꯕ ꯑꯣꯏꯗꯣꯏꯅꯦꯕ ꯄ꯭ꯔꯣꯁꯦꯁꯔ ꯄ꯭ꯂꯁ ꯕꯦꯇ꯭ꯔꯤ ꯑꯅꯤꯗꯣ ꯈꯔ ꯐꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯅ ꯄꯥꯝꯃꯤꯗꯣ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯒꯨꯝꯕ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯐꯕ ꯐꯠꯇꯕ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯒꯦꯝ ꯁꯥꯟꯅꯕ ꯍꯥꯏꯔꯛꯄꯅꯤꯅꯅꯦ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯒꯦꯝ ꯁꯥꯟꯅꯕꯗ ꯗꯤꯁꯄ꯭ꯂꯦꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ 120 ꯍꯔꯠꯁꯀꯨꯝꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯒꯦꯝ ꯁꯥꯟꯅꯕꯗ ꯈꯤꯇꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀோ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯗ ꯀꯨꯂꯤꯡ ꯆꯦꯝꯕꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯦꯄꯔ ꯀꯨꯂꯤꯡ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯀꯨꯂꯤꯡ ꯀꯩꯅꯣꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯝꯕ ꯐꯣꯟ ꯑꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯥꯎꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯗꯣꯛꯑꯒꯗꯤ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯗꯣꯏꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯥꯎꯠꯁꯥꯏꯗꯠꯇ ꯀꯩ ꯊꯕꯛ ꯇꯧꯔ ꯂꯩꯅꯣ ꯍꯥꯏ ꯕ꯭ꯔꯣ ꯀꯝꯄꯅꯤꯒꯤ ꯁꯨꯝ ꯊꯕꯛ ꯇꯧꯕꯅꯤꯗ ꯍꯥꯟꯅ ꯋꯥꯏꯈꯨꯝ ꯍꯪꯉꯛꯄꯗꯣ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯕ꯭ꯔꯣ ꯃꯣꯠ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯂꯝꯗꯝꯁꯤꯗ ꯏꯔꯥꯡ ꯂꯩꯃꯟꯕꯗ ꯊꯃꯣꯏ ꯁꯣꯛꯃꯟꯗꯅ ꯍꯩꯇ ꯁꯩꯔꯦꯡꯒ ꯏꯕ ꯍꯧꯔꯦ ꯃꯣꯗꯔ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯐꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯈꯟꯖꯕ ꯑꯐꯕ ꯃꯁꯤ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯁꯩꯔꯦꯡ ꯏꯕꯗ ꯅꯠꯇꯦ ꯏꯁꯩꯐꯥꯎꯗ ꯏꯔꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯣꯛꯎꯕ ꯏꯔꯝꯗꯝ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯝꯗꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯄꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯣ ꯈꯔ ꯋꯥꯠꯂꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯄꯣꯛꯎꯕ ꯀꯧꯕꯅꯤꯅꯅꯦ ꯏꯔꯥꯡ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯃꯤꯅ ꯂꯥꯛꯄꯗ ꯀꯤꯅꯔꯁꯨꯅꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯕꯗ ꯀꯥꯁꯃꯤꯔꯗ ꯆꯠꯄꯒꯁꯦ ꯀꯤꯖꯩꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯦ ꯀꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯗ ꯑꯗꯨꯝ ꯂꯩꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯎꯏꯁꯟꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤ ꯄꯥꯝꯕꯤ ꯎ ꯄꯥꯝꯕꯤ ꯍꯧꯍꯧꯋꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯨꯗ ꯀꯅꯥꯒꯤ ꯊꯣꯡꯒꯥꯟꯗ ꯀꯔꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯕ ꯀꯅꯥꯒꯤ ꯊꯣꯡꯒꯥꯟꯗ ꯅꯣꯕꯥꯕ ꯍꯧꯕ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯁꯤ ꯄꯨꯟꯁꯤꯁꯤꯃꯒꯤꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯁꯨ ꯑꯃꯦꯔꯤꯀꯥ ꯂꯩꯈ꯭ꯔꯁꯨ ꯀꯥꯏꯗꯅꯣꯝ ꯂꯩꯔꯨꯔꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟꯗ ꯁ꯭ꯄꯦꯁꯇꯕꯨ ꯂꯩꯈ꯭ꯔꯁꯨ ꯋꯥꯔꯤꯕꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨꯗ ꯃꯤꯠ ꯎꯁꯟꯕꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯝꯗꯣꯏꯅꯦ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯑꯃꯨꯛꯇꯪ ꯃꯤꯀꯨꯞ ꯑꯝꯇꯪ ꯄꯥꯏꯈꯠꯆ
ꯃꯌꯥꯝ ꯋꯥꯔꯛꯑꯣ ꯌꯥꯗꯦ ꯑꯩꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯇꯧꯔꯛꯄ ꯃꯤ ꯑꯃꯈꯛꯅꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯗ ꯃꯥꯒꯤ ꯀꯣꯜꯁꯦ ꯑꯩ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯁꯦ ꯆꯤꯟꯗꯒꯤ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯕ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯕꯤꯔꯒ ꯇꯧꯔꯛꯄ ꯐꯣꯟꯗꯨꯗ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯈꯤꯇꯪ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦꯒ ꯍꯥꯏꯕꯁꯦ ꯔꯦꯁꯄꯣꯟꯁꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯨꯀꯥꯟꯗ ꯃꯤꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯀꯩꯅꯣꯗꯨꯗ ꯇꯧꯔꯦ ꯑꯗꯣ ꯋꯥꯔꯧꯔꯣꯏꯕꯗꯤ ꯈꯪꯉꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯝ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯉꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯗꯔꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯁꯨꯅꯦ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯦ ꯑꯗꯨꯝ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯅꯨꯡꯁꯤ ꯂꯩꯔꯗꯧꯕꯅꯦꯕꯀꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯎꯁꯟꯕ ꯈꯛꯇ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯔꯝꯒꯅꯦꯕ ꯃꯤꯠꯇ ꯎꯁꯟꯕꯤꯌꯨꯅꯦ ꯃꯤꯀꯨꯞ ꯑꯝꯇꯪ ꯎꯁꯟꯕꯤꯌꯣ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯤꯌꯣꯕ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇ ꯇꯥꯔꯒꯁꯨ ꯌꯨꯝꯗꯕꯨ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯋꯥꯡꯗ ꯀꯔꯤ ꯂꯩ ꯈꯥꯗ ꯀꯔꯤ ꯂꯩ ꯃꯅꯤꯡꯗ ꯀꯔꯤ ꯂꯩ ꯃꯃꯥꯡꯗ ꯀꯔꯤ ꯂꯩ ꯂꯝꯕꯤꯗ ꯀꯔꯤ ꯂꯩ ꯂꯝꯄꯥꯛꯄꯨ ꯑꯣꯏꯔꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯕꯨ ꯑꯣꯏꯔꯁꯨ ꯂꯩꯗꯅꯀꯣ ꯄꯨꯈ꯭ꯔꯤꯗꯕꯨ ꯑꯣꯏꯔꯁꯨ ꯂꯣꯏ ꯎ ꯐꯪꯕꯅꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯎꯁꯟ ꯀꯥꯟꯗ ꯑꯩꯁꯨ ꯑꯗꯨꯝ ꯎ ꯐꯪꯉꯦꯕ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯃꯤꯠꯇ ꯎꯁꯟꯕꯗ ꯋꯥꯈꯟꯁꯨ ꯆꯤꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯦꯅ ꯈꯟꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯏꯔꯝꯗꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯂꯝꯗꯝꯗꯣ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯁꯦ ꯋꯥꯈꯟꯁꯦ ꯌꯥꯝ ꯗꯥꯎꯟ ꯆꯠꯍꯜꯂꯦ ꯁꯥꯟꯇꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯈꯟꯖꯕ ꯑꯥꯏꯗꯤꯌꯥ ꯂꯩꯌꯦꯕ ꯃꯌꯥꯝꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯈꯟꯖꯕ ꯑꯥꯏꯗꯤꯌꯥ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯅꯤꯀꯣ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯜꯂꯝꯒꯅꯦꯕ ꯑꯗꯨꯒ ꯈꯟꯒꯗꯕ ꯃꯤꯅ ꯈꯟꯗꯕꯗꯣ ꯑꯗꯨꯗꯅꯦꯕ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯅꯗꯥꯏꯅꯦ ꯍꯨꯏꯅ ꯈꯣꯡꯒꯗꯕ ꯒꯙꯥꯅ ꯈꯣꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯅ ꯑꯣꯛꯅ ꯅꯤꯟꯒꯗꯕꯗ ꯀꯩꯅꯣꯅ ꯅꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯇꯧꯔ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯉꯥꯡꯕꯁꯦ ꯑꯣꯏꯗꯩ ꯇꯥꯔꯒ ꯌꯦꯠꯇ ꯐꯥꯎꯗꯣꯛꯄ ꯍꯥꯏꯗꯨꯗꯤ ꯇꯥꯗꯤ ꯇꯥꯔꯤꯗꯅ ꯇꯥꯗꯤ ꯇꯥꯔꯤꯕ ꯑꯃ ꯐꯥꯎꯗꯣꯛꯈꯤꯕꯗꯨꯅ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯁꯨꯡꯇꯥ ꯇꯥꯗꯕꯅꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂ ꯂꯩꯕꯅꯦꯕ ꯅꯥꯀꯣꯡ ꯄꯥꯛ ꯃꯦꯟꯁꯤꯜꯂꯒ ꯀꯔꯤꯝꯇ ꯉꯥꯡꯕ ꯃꯤꯅ ꯉꯥꯡꯕ ꯑꯝꯇ ꯇꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯤꯁꯀꯨꯝꯕ ꯍꯥꯞꯆꯤꯜꯂ ꯏꯁꯩ ꯂꯥꯎꯅ ꯊꯥꯔ ꯃꯄꯥꯟꯗ ꯃꯤ ꯇꯧꯕꯁꯦ ꯆꯣꯡꯉꯁꯨ ꯐꯜꯂꯁꯨ ꯂꯥꯎꯔ ꯃꯤꯠꯄꯨ ꯁꯪꯗꯣꯛꯑ ꯂꯥꯎꯔꯁꯨ ꯖꯣꯀꯔ ꯑꯣꯏꯅ ꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯀꯩ ꯍꯥꯏꯅꯣ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯥ ꯍꯥꯏꯗꯣ ꯀꯩꯅꯣꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯣꯏꯅ ꯇꯧꯔꯕ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯐꯥꯎꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯈꯪꯗꯦ ꯃꯗꯔ ꯁꯩꯔꯦꯡꯇ ꯅꯠꯇꯦ ꯋꯥꯔꯤꯁꯨ ꯏꯕꯤꯌꯨ ꯏꯁꯩꯁꯨ ꯏꯕꯤꯌꯨ ꯐꯤल्म ꯑꯣꯏꯔꯁꯨ ꯏꯕꯤꯌꯨ ꯏꯒꯗꯕꯅꯦ ꯑꯩꯁꯨ ꯏꯒꯦꯅ ꯈꯜꯂꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛꯇꯪ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯕꯨꯡ ꯍꯥꯏꯕ ꯁꯤꯅꯦꯃꯥꯗꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯐꯇꯥ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯃꯃꯤꯡ ꯆꯠꯂꯦ ꯐꯥꯎꯋꯦꯅ ꯈꯟꯕꯤꯒꯅꯣꯕ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯃ ꯐꯤल्म ꯑꯃꯗ ꯎꯠꯊꯣꯛꯑꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯑꯗꯨ ꯎꯠꯂꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯩꯔꯦꯡꯒꯤ ꯃꯇꯦꯡꯅ ꯑꯣꯏꯕ ꯌꯥꯏ ꯏꯁꯩꯒꯤ ꯃꯇꯦꯡꯅ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯦꯃꯥꯒꯤ ꯃꯇꯦꯡꯅ ꯑꯣꯏꯕ ꯌꯥꯏ ꯂꯥꯏꯔꯤꯛꯇ ꯑꯣꯏꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯁꯨ ꯐꯣꯡꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯪꯍꯟꯗꯣꯏꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯕꯅꯗꯤ ꯃꯌꯥꯝꯅ ꯇꯥꯔꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯇꯥꯔꯣꯏꯕ ꯃꯃꯤꯡ ꯆꯠꯄ ꯁꯤनेꯃꯥ ꯑꯃ ꯑꯐꯥꯎꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏ ꯏꯁꯩꯕꯨ ꯍꯥꯏꯔꯣꯅꯦ ꯏꯁꯝ ꯁꯝꯅ ꯑꯣꯄꯟ ꯒꯪꯅꯝ ꯁ꯭ꯇꯥꯔ ꯀꯥꯏꯅ ꯇꯧꯕ ꯏꯁꯩ ꯑꯃ ꯂꯩꯗꯥꯏ ꯑꯔꯊꯁꯨ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅꯣꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯇꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯄꯨꯊꯣꯛꯑꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯦꯡꯉꯅꯤ ꯇꯥꯔꯅꯤ ꯈꯪꯉꯅꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯁꯩꯔꯦꯡ ꯏꯔꯤꯗꯣ ꯐꯖ ꯐꯖꯕ ꯁꯩꯔꯦꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯇꯝꯃꯤꯁꯤꯗ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯅ ꯏꯔꯝꯕ ꯑꯩꯈꯣꯏ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯗꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯒꯦꯁꯨ ꯎꯔꯔꯣꯏ ꯐꯣꯇꯣꯗꯣ ꯎꯕꯗꯣ ꯅꯠꯇꯅ
मा कमाई हिंगमी मा कई तौरमी वरी ताब नतना माने इरंबा सैरेंग माने इरंबा वरी मैम खोई तारी मोइगी कल्चर मोइगी सोसाइटी दा कमाई तवे खोइना अदुदगी खंगबा ngami दुमाइना खोइ मणिपुर दा हुजि कई तवे मणिपुर दा हुजि कनाना कई तवे जे सैरेंग बु ओरसो वारी बु ओरसो सिनेमा बु ओरसो ai ngamjabida पृथ्वी पुंबदा खंगनबा याबा matam yore hojikti social media su leire yam laina खंगनबा यारे हाइतारे हाना दे दुसु लेम नते दना को अदुना केम काइदे मोदर आई अप्रिशिएट तवी encourage तवी हाइना morally support तौजरी इबियो पुथोकपिरो अदुगा खंगनजि हाइतारे कइगुम्बा एखोइना am apikpa aina ngamjaba mating pangba ya bazaka matang lerak tarade soidana dusu pangjarke Motorola H50 Fusion gi Android 16 se here haibire ke hano is here haibire update to ba yabra yadabra mobile di kari akai ba laini anil update to buda keimta akai budi lairoi Motorola Android version upgrade to point adi to thokpiyo ka sukaide adubu space di ma khara kala ani space kara chawbani ma 3GB hen gum tawbani aduna RAM gumbada kitang occupy toksalakani aduna kitang phone do space kara hangan biu haitare unnecessary oiba application koina sinadaba adum hapaga adum yaudi lei bengon su mem yaudi example oina engonda sida application ma thu lei ren khalasne Amazon ai nam thu yaw lei ren khalase Amazon se dum happy adum yaw lei phone sida memory dum kala ai nong ta Amazon dei port lei u de kanam ta chelu de adoi ta ga de adugumba application myam ma yaw leng mane soidana adum gi phone da adum bodo lokthok pi go khara hangan view space da duga dum myam phajana smooth oina nungai na dum sinaba yani haitare मैम कमेंट सु लागते अदो आई मिनिट 10 मुक लेरगदि लाइव सोल्यूशन जरान जु खन गले साक्षु साद्री साक्षा लांबा बुदी फाउदे अदो मतम से हम सांग ngasi di am sang lo roi ge na khan bai tare ko hayeng kuina sang hayeng amuk thingna si sang ado mayam na comment phajan tawrein khai wari makha sang sannarin khai ngai ngai ba ori watai comment mayam tawrein khai dum minute 10 tan ti kun nor su khai mor sang da ba kem problem di lai te adu comment sum tawok tabi das maina lei bu di ko gi topic am leiraga topic ti matang da wari sanaba hainaba ngangnaba natamni na ko marak sum hang ba yaw dana ko adu dan adum bu nungai tabi sum हाइजबनी लाना सु खनबीगनो कई मथेल थोंगे ब्रो हाय मान मथेल से अनिल ngasiदी कनो तौरे हवाई थोंबा अम लेरे अदुगा कनो म ngौरे हाइतारे खोगी हवाई मंगल इसिंग द तिंगथोगा दा खोगी कनो गा ngौबदो नुसीदा का ngौबदो अदु म ngौरे अदु नुसीदा का अदुगा ngौरे अदु चाद्री अदु ngौगा थम्मे अनि दो तौरगा चारनी ngha लेगा लाइव से दोरगा चारनी सिंगयाव मन थके मैम कमेंट ngai boina kaya heno khande khande ai gidi net nungai dre wari adum tari hai mal GI wari adum tari hai mayamna comment to comment du dagi ngang bu sing si tar ga dum leibani hai ri ado comment se dum mar mak to option biro comment option bira ga di adum na su haining ba leibado sum hairak pa yai adum na haining ib pot tu matang do ina su khangjaba leirga di adum aina su pallaga dum adui matang da wari sanna ba su yai adumaina
ꯋꯥꯔꯤꯁꯦ ꯀꯟꯚꯔꯁꯦꯁꯟꯗꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯔꯒꯗꯤ ꯀꯟꯚꯔꯁꯦꯁꯟ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯕꯁꯤ ꯃꯤ ꯑꯅꯤ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒꯅꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯂꯥꯏꯐꯁꯦ ꯂꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯈꯛꯅꯦ ꯅꯦꯠ ꯐꯪꯉꯤꯁꯦ ꯕ꯭ꯔꯣ ꯃꯥꯅꯦ ꯂꯥꯏꯐꯁꯦ ꯅꯦꯠꯁꯦ ꯊꯤꯡꯖꯤꯜꯂ ꯊꯝꯃꯕꯅꯤꯅꯅꯦ ꯃꯤ ꯂꯣꯏꯅꯃꯛ ꯆꯪꯉꯛꯑꯔꯣꯏꯕꯗꯤ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯣ ꯌꯥꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦꯁꯦ ꯇꯥꯖꯩ ꯑꯗꯨꯅꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯁꯤ ꯉꯁꯤꯒꯤ ꯍꯥꯏꯅ ꯅꯦꯠ ꯊꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯕꯛꯅꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯇꯧꯗꯦ ꯃꯅꯤꯄꯨꯔꯒ ꯀश्ꯃꯤꯔꯒ ꯑꯅꯤꯁꯤꯗꯤ ꯇꯥꯏꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯗꯤ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯄꯥꯛꯇꯥꯗꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯗꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯇꯧꯗꯤ ꯇꯧꯋꯦ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯄꯥꯛꯇꯤ ꯇꯥꯗꯕꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣ ꯀꯅꯥ ꯑꯃ ꯃꯣꯏ ꯊꯣꯛꯑꯃꯁꯨ ꯅꯦꯠ ꯊꯤꯡꯖꯤꯜꯂꯛꯑꯅꯤ ꯁꯤ ꯃꯇꯥꯡꯗꯅꯦ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩꯌꯦꯕ ꯏꯔꯥꯡ ꯁꯧꯒꯠꯄ ꯑꯣꯏꯅ ꯇꯥꯔꯅꯦꯅ ꯑꯩ ꯍꯥꯏꯖꯗꯕꯅꯦꯕꯀꯣ ꯃꯌꯥꯝꯗ ꯏꯔꯥꯡ ꯁꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯍꯜꯂꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯕꯒꯤ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩ ꯅꯦꯠ ꯊꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯃꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯅꯦꯠ ꯊꯤꯡꯕꯁꯦ ꯍꯥꯡꯍꯟꯒꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯡꯍꯟꯕ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯏꯁꯝ ꯁꯝꯅ ꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯩꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯂꯥꯛꯈꯤꯅꯦꯅ ꯈꯟꯖꯔꯒ ꯉꯥꯏꯖꯔꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯈꯤꯁꯤ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯀꯨꯏꯗꯕꯤꯗ ꯂꯥꯏꯐꯁꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯧꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯂꯥꯏꯐ ꯊꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯗꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯩꯁꯤꯗ ꯑꯃꯅ ꯅꯣꯡꯃꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯇꯧꯔꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯐꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯗꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯔꯒꯗꯤ ꯑꯩ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯔ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯨꯃꯥꯏꯅ ꯁꯥꯏꯠꯇ ꯅꯥꯀꯟꯗ ꯀꯦꯃꯦꯔꯥ ꯑꯃ ꯑꯣꯟ ꯇꯧꯔ ꯊꯝꯃꯒ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯇꯧꯒꯦ ꯁꯥꯏꯃꯜꯇꯦꯅꯁꯂꯤꯅꯗꯤ ꯑꯩ ꯈꯟꯕꯅꯦꯕꯀꯣ ꯈꯟꯕꯇ ꯉꯥꯏꯔꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗ ꯂꯩꯔꯦ ꯌꯥꯝ ꯊꯨꯅꯕꯨꯗꯤ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯌꯥꯅꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯣ ꯐꯦꯁꯕꯨꯛꯇꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯇꯧꯗꯕꯤꯗ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯔꯛꯑꯒꯁꯨ ꯑꯗꯨ ꯊꯦꯡꯅꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨ ꯇꯥꯔꯒ ꯀꯃꯦꯟꯗꯨ ꯄꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯒꯅꯤꯀꯣ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯈꯛꯇꯅ ꯉꯥꯡꯕꯗꯨꯁꯨ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯃꯦꯟ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯧꯗꯅꯕ ꯑꯗꯨ ꯊꯣꯛꯇꯅꯕ ꯁꯔꯛ ꯁꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯔꯤꯀ꯭ꯋꯦꯁꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯤꯟꯗꯧꯔꯕꯅꯤꯅ ꯐꯦꯁꯕꯨꯛꯇꯗꯤ ꯀꯩ ꯃꯤꯡꯗ ꯂꯩꯒꯦ ꯍꯥꯏꯗꯣ ꯐꯦꯁꯕꯨꯛꯇꯁꯨ
GB ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯁꯤꯗ ꯃꯅꯤꯄꯨꯔꯤ GB ꯃꯅꯤꯄꯨꯔꯤ ꯔꯤꯚ꯭ꯌꯨ ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯣ ꯐꯦꯁꯕꯨꯛꯇꯅ GB ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯐꯣꯇꯣ ꯑꯗꯨꯝ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯗ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯆꯝꯃꯦ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯑꯌꯥꯝꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯀ꯭ꯂꯥꯁ 10ꯗꯒꯤ ꯍꯧꯔꯒ M.Tech ꯐꯥꯎꯕ ꯇꯝꯂꯛꯄꯁꯤ ꯑꯣꯟꯂꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯕ꯭ꯔꯣꯒꯤ ꯄꯨꯟꯁꯤꯗ ꯐꯕ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏ ꯃꯗꯔ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯦꯜꯂꯦ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤꯈꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯍꯤ 100ꯈꯛ ꯍꯤꯡꯕ ꯆꯍꯤ 100 ꯍꯤꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯍꯤ 100ꯈꯛ ꯍꯤꯡꯕꯁꯤꯗꯩꯁꯤꯗ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯎ ꯄꯥꯝꯕꯤ ꯑꯃ ꯆꯍꯤ ꯀꯌꯥ ꯍꯤꯡꯉꯤ ꯆꯍꯤ ꯀꯌꯥ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯇꯤ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯑꯩꯈꯣꯏꯇꯅꯤ ꯑꯗꯨꯝ ꯁꯤꯒꯗꯧꯕ ꯌꯥꯝ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯔ ꯈꯛꯁꯤꯗꯅꯦ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯒꯗꯧꯁꯤꯗ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯑꯦ ꯍꯥꯏꯅ ꯁꯥꯎꯅꯔꯒ ꯑꯗꯨꯝ ꯌꯦꯛꯅꯕ ꯃꯁꯤꯡ ꯃꯌꯥꯝ ꯊꯝꯃꯒ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯟꯁꯨ ꯄꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯒ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯍꯦꯛꯇ ꯌꯨꯝ ꯗꯣꯂꯥꯟ ꯃꯊꯣꯟ ꯁꯥꯕ ꯀꯥꯔꯒ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯑꯗꯨꯝꯕꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯃꯤꯅꯗꯤ ꯄꯥꯝꯃꯝꯒꯅꯦꯕꯀꯣ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯤꯛꯇꯛꯅ ꯌꯨꯝ ꯑꯃ ꯅꯥꯟꯅ ꯁꯥꯕ ꯂꯩꯕ ꯑꯩꯅ ꯍꯤꯡꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯃꯦꯇꯔꯤꯌꯦꯜ ꯀꯩꯅꯣꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯗꯤꯖꯥꯌꯔꯗꯣ ꯑꯩ ꯂꯩꯇꯦꯕꯀꯣ ꯑꯄꯥꯝꯕ ꯑꯩꯗꯤ ꯌꯥꯝ ꯆꯝꯅ ꯍꯤꯡꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯁꯤꯗꯤ ꯌꯥꯝ ꯆꯝꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁ ꯈꯪꯗꯦ ꯀꯃꯥꯏꯅ ꯁꯤꯗ ꯍꯥꯏꯗꯣꯛꯄꯒ ꯏꯀꯥꯏꯖꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯝꯈ꯭ꯔꯒꯗꯤ ꯐꯩ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯔꯒꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯈꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯨꯔꯒꯦ ꯑꯗꯣ ꯌꯥꯝ ꯆꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯏꯁꯥꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯄꯨ ꯏꯁꯥꯅ ꯄꯨꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ iPhone Mini 12 mini ꯑꯃ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯒꯦ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯊꯥꯖꯕ ꯌꯥꯏ ꯑꯩꯅ ꯂꯩꯈꯤꯕꯗꯣ ꯁꯤ ꯂꯩꯔꯤ ꯑꯩ ꯄꯥꯏꯔꯤ ꯑꯩ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯕꯦꯇ꯭ꯔꯤꯕꯨꯗꯤ ꯃꯥꯒꯤꯁꯦ ꯁꯤꯜꯂꯦ ꯈꯪꯉꯦ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯁꯤ ꯐꯣꯟꯁꯤꯗ ꯑꯩ ꯂꯣꯡ ꯇꯥꯔꯝ ꯔꯤꯚ꯭ꯌꯨ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯇꯧꯔꯛꯀꯦꯅ ꯈꯟꯕꯅꯦ ꯇꯧꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥꯁꯤꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯃꯇꯝ ꯂꯩꯇꯕ ꯄ꯭ꯂꯁ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒꯁꯨ ꯊꯥꯒꯠꯄꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯊꯥꯒꯠꯇꯕꯅꯤ ꯑꯗꯣ ꯁꯦꯝꯃꯛꯀꯦ ꯁꯣꯏꯗꯅ Oppo K13 Turbo ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅꯤ Oppo K13 Turboꯗꯣ ꯀꯩꯅꯣꯗꯣ ꯑꯣꯏꯔꯝꯒꯅꯤ ꯐꯦꯟꯒ ꯌꯥꯎꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯒꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯗ ꯀꯨꯂꯤꯡ ꯍꯤꯠ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯒꯤ CPU ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯏꯔꯦ ꯐꯣꯟꯗꯨꯗꯤ ꯑꯗꯨꯗꯣ ꯁꯥꯒꯠꯄꯗꯣ ꯀꯨꯜ ꯑꯣꯏꯔꯤꯈꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛꯅꯤ ꯍꯥꯏꯇꯥꯔꯦ ꯀꯝꯄ꯭ꯌꯨꯇꯔꯕꯨ ꯑꯣꯏꯔꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁꯁꯤꯡꯕꯨ ꯑꯣꯏꯇꯥꯔꯁꯨ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯝꯄꯣꯅꯦꯟꯁꯤꯡꯁꯦ ꯄꯥꯔꯠꯁꯤꯡꯁꯦ ꯏꯪꯅ ꯂꯩꯔꯤꯈꯩ ꯐꯩꯌꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯦꯟ ꯌꯥꯎꯖꯔꯤꯕꯅꯤꯅꯅꯦ ꯍꯤꯠꯇꯣ ꯉꯁꯥꯏ ꯏꯌꯔ ꯁꯔꯀꯨꯂꯦꯁꯟꯗꯣ ꯐꯖꯅ ꯇꯧꯍꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯥꯕ ꯍꯤꯠꯇꯤꯡꯗꯣ ꯂꯩꯔꯔꯣꯏ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ ꯁꯨꯔ ꯀꯔꯥꯝꯅ ꯍꯪꯉꯛꯄ ꯑꯩ ꯃꯤꯡꯒ ꯄꯥꯍꯧꯗ꯭ꯔꯦ ꯃꯤꯡꯗꯨ ꯀꯣꯟꯅ ꯊꯦꯡꯅꯔꯒ ꯄꯥꯔꯦ ꯅꯍꯥꯟꯉꯩꯗꯤ ꯊꯦꯡꯅꯗꯦ ꯁꯨꯔꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯇꯧꯔꯒ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯂꯩꯔꯒ ꯅꯍꯥꯟꯉꯩ ꯂꯥꯏꯚ ꯌꯦꯡꯉꯒꯁꯨ ꯀꯃꯦꯟ ꯇꯧꯔꯛꯇꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯉꯁꯤꯈꯛ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯎꯕ ꯃꯤꯡ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯦ ꯑꯅꯤꯜ ꯍꯣꯏ ꯃꯣꯗꯔ ꯂꯩꯗꯅꯀꯣ ꯑꯇꯩ ꯑꯇꯩꯁꯤꯡꯗꯤ ꯑꯩ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯤꯡꯁꯦ ꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯤꯡ ꯐꯣꯟꯁꯦ ꯀꯌꯥꯝ ꯐꯒꯦ ꯍꯥꯏ ꯇꯤꯡ ꯐꯣꯟ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯕꯨ ꯃꯃꯤꯡ ꯇꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ TING ꯔꯥ TINK ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯑꯩ ꯃꯗꯨꯃꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯣ ꯇꯤꯡꯛ ꯃꯣꯕꯥꯏꯜ ꯑꯠꯆꯥ ꯂꯩꯗꯤ ꯂꯩꯕ ꯃꯥꯜꯂꯦꯅꯦ ꯊꯤꯡꯛ ꯐꯣꯟ ꯍꯥꯏ ꯃꯥꯜꯂꯦ ꯃꯣꯇꯣꯔꯣꯂꯥ ꯑꯣ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤꯀꯣ ꯃꯤꯅꯤꯠ ꯑꯃꯅꯤ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯈꯤꯔꯣꯏꯁꯤ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯥꯏꯚꯁꯦ ꯀꯃꯦꯟ ꯂꯥꯛꯄ ꯂꯥꯛꯇꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯂꯥꯛꯑꯒꯗꯤ ꯃꯥꯏ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛ ꯆꯣꯟꯊꯖꯔꯒꯦ ꯀꯃꯦꯟ ꯃꯈꯥ ꯇꯥꯅ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯀꯃꯦꯟ ꯑꯃ ꯂꯥꯛꯄ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪ ꯉꯥꯏꯈꯤꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯁꯪꯗꯕ ꯒꯦꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯕ꯭ꯔꯣ ꯍꯥꯏ ꯒꯦꯝꯗꯣ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯥꯟꯅꯁꯦ ꯍꯌꯦꯡ ꯁꯥꯟꯅꯁꯦ ꯍꯌꯦꯡ ꯁꯟꯗꯦꯗꯣ ꯈꯔ ꯁꯥꯡꯅ ꯂꯥꯏꯚ ꯊꯥꯒꯦꯀꯣ ꯑꯗꯨꯒ ꯄꯨꯡ 12 ꯑꯗꯨꯋꯥꯏꯐꯥꯎ ꯊꯥꯒꯦ ꯍꯌꯦꯡꯗꯤ ꯂꯥꯏꯚꯁꯦ ꯑꯗꯨꯒ ꯒꯦꯝꯗꯨꯁꯨ ꯁꯥꯟꯅꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯑꯩ ꯂꯥꯏꯛ ꯒꯦꯝꯒꯤ ꯃꯇꯥꯡꯗꯣ ꯄꯟꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦ ꯒꯦꯝꯗꯣ ꯉꯁꯤꯗꯤ ꯑꯩ ꯁꯥꯟꯅꯔꯔꯣꯏꯁꯦꯅ ꯑꯩꯅ ꯈꯟꯕꯒꯤ ꯑꯩ ꯄꯜꯂꯛꯇ꯭ꯔꯕꯅꯤ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯒꯦꯝꯒ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯝꯇꯗꯤ ꯑꯀꯥꯏꯕꯕꯨꯗꯤ ꯂꯩꯇꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯏꯅ ꯎꯔꯅꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯅ ꯇꯧꯗꯕꯅꯦ ꯇꯦꯡ ꯐꯣꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯂꯦꯚꯦꯜ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ 230 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯕꯅꯦ ꯂꯦꯚꯦꯜꯗꯤ ꯇꯦꯡ ꯐꯣꯟ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯀꯣ ꯖꯤ ꯑꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯇꯦꯡ ꯐꯣꯟ ꯍꯥꯏ ꯃꯥꯜꯂꯦ ꯃꯃꯤꯡ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯐꯣꯟꯁꯨ ꯑꯣꯏꯗꯕꯗꯨꯗ ꯑꯩꯅ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯤ ꯇꯥꯈ꯭ꯔꯒꯨꯝꯁꯨ ꯇꯧꯔꯦ ꯑꯩꯁꯦ ꯇꯦꯡ ꯐꯣꯟ ꯑꯣꯀꯦ ꯑꯣꯀꯦ ꯃꯣꯏꯗꯣ ꯀꯁꯇꯃꯥꯏꯠ ꯑꯣꯏꯕ ꯇꯦꯡ 4 ꯄ꯭ꯔꯣ ꯀꯥꯏꯅ ꯂꯩꯀꯣ ꯎꯕꯦꯗ ꯐꯪꯉꯦ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯗꯒꯗꯤ ꯐꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯦꯃꯥꯖꯣꯟꯗꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯗꯨ ꯃꯣꯏꯗꯤ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯔꯒꯦꯠ ꯑꯣꯏꯕ ꯈꯔ ꯇꯦꯡ 3 ꯄ꯭ꯔꯣ ꯀꯥꯏꯅ 87ꯒ ꯄꯤꯔꯤꯁꯦ ꯃꯣꯏꯗꯤ ꯐꯣꯟꯗꯣ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯜꯇꯤ ꯄꯔꯄꯁ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯥꯏꯠꯀꯨꯝꯕꯒ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯥꯏꯠꯀꯨꯝꯕ ꯕꯦꯇ꯭ꯔꯤꯒ ꯌꯥꯝ ꯆꯥꯎꯍꯟꯕ ꯌꯥꯝ ꯔꯒꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗ꯭ꯌꯨꯔꯦꯕꯜ ꯑꯣꯏꯕ ꯇꯥꯕ ꯈꯣꯠꯄꯗꯒ ꯌꯥꯝ ꯀꯥꯏꯗꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯗ ꯑꯣꯏꯅ ꯇꯧꯕ ꯐꯣꯟꯅꯦꯕ ꯌꯥꯝ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯗꯩ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕꯒꯤ ꯊꯣꯏꯅ ꯈꯜꯂꯒ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗ ꯄꯤꯔꯤꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯣ ꯌꯥꯝ ꯃꯩꯗ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯝꯒꯨꯝꯕ ꯕꯦꯇ꯭ꯔꯤꯒꯨꯝꯕ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗꯣ ꯑꯗꯨꯒ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦ 87,000ꯒ ꯂꯩꯌꯦꯕ 1 ꯂꯥꯛꯀ ꯍꯦꯟꯕꯒ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏꯗꯅꯀꯣ ꯌꯥꯝ ꯂꯥꯏꯅꯗꯤ ꯇꯔꯥꯏꯗꯤ ꯔꯦꯝꯒꯗꯤ ꯑꯁ ꯌꯥꯝꯃꯦ 16 GB ꯔꯦꯝꯒ ꯌꯥꯎꯁꯜꯂꯦ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤ 8200 ꯍꯥꯏꯁꯦ ꯑꯗꯨꯝ ꯐ꯭ꯂꯦꯛꯁꯤꯞ ꯄ꯭ꯔꯣꯁꯦꯁꯔ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ
ꯂꯥꯛꯁꯜꯂꯛꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯕ ꯌꯥꯔꯕ꯭ꯔꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯃꯌꯥꯝ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯕ ꯀꯃꯦꯟ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯇꯧꯁꯟꯕꯤꯔꯁꯨ ꯌꯥꯔꯦ 오케이 지아이나 인디케이션 tꯧꯔꯛꯑꯦ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯃꯇꯝ ꯁꯥꯡꯅ ꯊꯥꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯈꯔ ꯀꯨꯏꯅ ꯊꯥꯒꯦ ꯂꯥꯏꯚꯁꯦ ꯈꯔ ꯁꯥꯡꯅ ꯊꯥꯒꯦ ꯍꯌꯦꯡꯗꯤ ꯄꯨꯡ 12 ꯐꯥꯎꯕ ꯑꯗꯨꯝ ꯊꯥꯔꯁꯨ ꯊꯥꯁꯦꯕꯀꯣ ꯑꯗꯨꯒ ꯒꯦꯝꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯑꯅꯤꯜ ꯒꯦꯝ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯖꯔꯒꯦ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯣ ꯕ꯭ꯔꯣ ꯑꯩꯗꯤ ꯁꯣꯝꯗ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯣꯗꯔ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯥꯏꯅꯕ ꯌꯥꯊꯪꯗꯣ ꯅꯤꯖꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ